ꯚꯤꯇꯦꯜ ꯐꯤꯜꯝꯁ ꯄ꯭ꯔꯗꯛꯁꯟꯒꯤ 9ꯁꯨꯕ ꯏꯄꯤꯁꯣꯗ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯧꯖꯔꯤꯕ ꯅꯦꯔꯦꯇꯔꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯂꯩꯅꯥꯅ ꯁꯥꯔ, ꯉꯁꯤꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯎꯔꯦꯝꯕ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯣ ꯍꯣꯏ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯃꯦꯗꯥꯝ? ꯂꯩꯅꯥꯅ ꯁꯥꯔ, ꯂꯝꯕꯤꯗ ꯇꯥꯌꯔ ꯄꯝꯆꯔ ꯑꯣꯏꯔꯛꯇꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯎꯔꯦꯝꯕꯅ ꯑꯣ, ꯒꯥꯔꯤꯗꯤ ꯀꯗꯥꯏꯗ ꯊꯅꯝꯂꯒꯦ? ꯂꯩꯅꯥꯅ ꯁꯥꯔ, ꯋꯥꯛꯁꯣꯞꯇ ꯁꯦꯝꯍꯜꯂꯒ ꯑꯗꯨꯝ ꯊꯧꯖꯔꯛꯑꯦ꯫ ꯎꯔꯦꯝꯕ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯗꯥꯝ, ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯁꯨ ꯃꯇꯨꯡꯗꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ꯫ ꯂꯩꯅꯥꯅ ꯐꯒꯅꯤ ꯁꯥꯔ, ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯒꯦ꯫ ꯎꯔꯦꯝꯕ ꯐꯒꯅꯤ꯫ ꯎꯔꯦꯝꯕ ꯃꯁꯥꯗ ꯄꯥꯈꯠꯂꯝꯕ ꯄꯨꯝꯅꯃꯛ ꯅꯦꯝꯊꯔꯦ ꯃꯇꯥꯒꯨꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ ꯃꯥꯒꯤ ꯆꯦꯌꯔꯗ ꯐꯝꯂꯤ꯫ ꯉꯥꯟꯕꯅ ꯏꯇꯥꯎꯁꯦ, ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯈꯔ ꯂꯩꯃꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯁꯦ꯫ ꯔꯣꯀꯤꯅ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯔꯖꯥꯠꯅꯤꯅꯦ꯫ ꯉꯥꯟꯕꯅ ꯏꯅꯦ ꯂꯩꯕꯥꯛꯂꯩꯒꯤꯁꯨ ꯄꯤꯊꯣꯛꯑꯝꯃꯦ, ꯁꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡꯗ ꯂꯥꯟ ꯃꯆꯥ ꯑꯃ ꯇꯧꯔꯤꯅꯤ꯫ ꯔꯕꯤꯅ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣꯕ, ꯍꯨꯔꯥꯜꯂꯛꯏꯔꯣ? ꯉꯥꯟꯕꯅ ꯑꯩꯈꯣꯏ ꯂꯩꯅꯥꯒ ꯏꯃꯥꯒꯅ ꯄꯤꯔꯛꯏꯅꯤ꯫ ꯕꯤꯀꯥꯁꯅ ꯑꯗꯨꯅꯤ, ꯀꯩꯅꯣꯝ ꯇꯧꯕꯗꯗꯤ ꯅꯪꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ ꯏꯆꯜꯗꯨꯅ ꯄꯤꯔꯛꯏ ꯅꯠꯇ꯭ꯔꯥ? ꯉꯥꯟꯕꯅ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯈꯔ ꯇꯧ ꯇꯥꯔꯦꯗꯅ꯫ ꯔꯣꯀꯤꯅ ꯌꯥꯔꯦ ꯂꯥꯛꯑꯣ, ꯀꯩꯅꯣ ꯈꯔ ꯌꯦꯡꯂꯨꯁꯦ, ꯆꯥꯕ ꯌꯥꯕ ꯊꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯌꯦꯡꯂꯨꯔꯁꯦ꯫ ꯕꯤꯀꯥꯁꯅ ꯏꯇꯥꯎ, ꯑꯩꯗꯤ ꯆꯪꯂꯒꯦ, ꯏꯃꯥꯅ ꯌꯥꯝ ꯉꯥꯡꯍꯧꯏ, ꯏꯆꯦꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ꯫ ꯔꯕꯤꯅ ꯋꯥ, ꯃꯤ ꯃꯆꯥꯗꯤ ꯀꯅꯥꯅ ꯀꯩꯕꯨ ꯏꯟꯖꯜꯂꯛꯄ ꯖꯥꯠꯅꯣ, ꯒ꯭ꯌꯥꯟꯒꯁꯦ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯇꯥꯈ꯭ꯔꯦꯃꯤ꯫ ꯕꯤꯀꯥꯁꯅ ꯏꯆꯦꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯏꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ, ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ, ꯑꯗꯨꯏꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯇꯥꯎ꯫ ꯉꯥꯟꯕꯅ ꯁꯤꯗꯤ ꯐꯖꯅ ꯏꯀꯥꯏꯗꯦꯍꯦ꯫ ꯔꯣꯀꯤꯅ ꯑꯦꯔꯥ, ꯅꯣꯡ ꯅꯤꯅꯤꯒꯤ ꯋꯥꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯁꯦ꯫ ꯔꯕꯤꯅ ꯂꯥꯛꯑꯣꯁꯦ, ꯀꯥꯟꯅꯗꯦ, ꯊꯦꯡꯅꯕꯅꯤ꯫ ꯔꯣꯀꯤꯅ ꯑꯩꯈꯣই ꯑꯍꯨꯝ ꯆꯞꯄꯨ ꯆꯥꯔꯦ, ꯒꯥꯔꯤꯗ ꯅꯝꯁꯤꯟꯈ꯭ꯔꯁꯦ꯫ ꯉꯥꯟꯕꯅ ꯑꯗꯨꯅ ꯐꯔꯦ, ꯀꯥꯏꯅꯣ ꯁꯣꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯊꯧꯔꯛꯀꯦ꯫ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯔꯤꯅꯥ ꯑꯃꯗꯤ ꯂꯩꯅꯥ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯀꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯅ ꯍꯧꯔꯤꯕ ꯑꯆꯧꯕ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤ꯫ ꯎꯔꯨꯝ ꯑꯣꯏꯕꯗꯨꯅ ꯑꯃꯨꯛꯀꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯂꯩꯅꯥ ꯋꯥꯔꯤ ꯃꯈꯥ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯕꯨꯡ ꯉꯥꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯇꯣꯛꯂꯗꯨꯅ ꯐꯣꯟꯗ ꯅꯝꯂꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯅꯥꯅ ꯗꯥꯆꯧꯕ, ꯅꯪ ꯕꯕꯥꯗ ꯍꯥꯏꯗꯣꯛꯀꯦ꯫ ꯉꯥꯟꯕꯅ ꯑꯩꯅ ꯀꯩꯗꯧꯔꯕ? ꯂꯩꯅꯥꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯅ ꯂꯩꯔꯤꯗꯣ ꯑꯩ ꯎꯏꯅꯦ꯫ ꯉꯥꯟꯕꯅ ꯑꯣ, ꯅꯪ ꯌꯥꯝ ꯍꯥꯏꯗꯣꯛꯅꯤꯡꯉꯦ? ꯂꯩꯅꯥꯅ ꯍꯥꯏꯗꯣꯛꯀꯅꯤꯅ ꯑꯩꯗꯤ꯫ ꯉꯥꯟꯕꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯃꯤꯟꯅꯔꯨꯔꯁꯦ꯫ ꯂꯩꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯛꯃꯤꯟꯅꯁꯦꯗꯤ? ꯉꯥꯟꯕꯅ ꯅꯪꯅ ꯁꯨꯇꯤ ꯍꯨꯔꯥꯟꯁꯤ, ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯇꯣꯏꯕ ꯑꯩꯅ, ꯅꯪꯁꯨ ꯅꯪ ꯍꯥꯏꯗꯣꯛꯅꯤꯡꯕꯗꯣ ꯍꯥꯏꯗꯣꯛꯎ꯫ ꯂꯩꯅꯥꯅ ꯍꯦꯍꯦ, ꯍꯥꯏꯗꯣꯛꯅꯔꯔꯣꯏꯁꯦꯕ ꯗꯥꯆꯧꯕ꯫ ꯉꯥꯟꯕꯅ ꯑꯗꯨꯅꯦꯕ, ꯍꯥꯏꯗꯣꯛꯅꯗꯕꯤ꯫ ꯂꯩꯅꯥꯅ ꯗꯥꯆꯧꯕ, ꯑꯩꯗꯤ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯉꯥꯟꯕꯅ ꯁꯣꯅꯣꯗꯣ ꯆꯨꯔꯅꯨ,
ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯣ ꯕꯕꯥꯅ ꯆꯩꯔꯛꯑꯅꯤ. ꯂꯩꯅꯥꯅ ꯑꯩꯈꯣꯏ ꯗꯨꯔꯕꯥꯁꯥ ꯃꯈꯣꯟ ꯇꯥꯏ ꯑꯩ ꯆꯠꯂꯦꯀꯣ. ꯉꯥꯟꯕꯅ ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯨ ꯉꯥꯡꯕꯗ ꯇꯨꯃꯤꯟꯅ ꯆꯠꯂꯨꯀꯣ. ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯥꯖꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯍꯜꯅ. ꯍꯥꯏ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯌꯦꯡꯂꯤꯗꯨꯅ. ꯉꯥꯟꯕꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯄꯥꯔꯤꯅꯦ ꯕꯕꯥ. ꯁꯅꯥꯍꯜꯅ ꯀꯅꯥꯗ ꯇꯥꯍꯟꯅꯤꯡꯗ꯭ꯔꯤꯅꯣꯅꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯄꯥꯔꯤꯗꯨꯕꯣ. ꯉꯥꯟꯕꯅ ꯕꯕꯥ ꯃꯈꯣꯟ ꯊꯣꯛꯅ ꯄꯥꯕꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯅꯤda. ꯁꯅꯥꯍꯜꯅ ꯏꯄꯥꯗꯤ ꯉꯁꯤꯗ ꯈꯪꯉꯤꯍꯦ ꯆꯥꯎꯔꯒ ꯃꯈꯣꯟ ꯊꯣꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ ꯍꯥꯏꯁꯦ. ꯄꯥꯔꯣ. ꯂꯩꯅꯥꯅ ꯕꯕꯥ. ꯁꯅꯥꯍꯜꯅ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯑꯩ ꯂꯥꯛꯄ ꯃꯈꯣꯟ ꯇꯥ ꯂꯩꯔꯕ꯭ꯔꯥ. ꯂꯩꯅꯥꯅ ꯗꯥꯆꯧꯕꯗ ꯉꯥꯡꯕꯗꯣ ꯇꯥꯔꯛꯑꯦ ꯑꯩꯒꯤꯗꯁꯨ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯀꯅꯤꯁꯦ ꯆꯤꯟꯐꯥ ꯄꯨꯕꯅꯤꯗ ꯕꯕꯥ. ꯁꯅꯥꯍꯜꯅ ꯅꯪ ꯏꯕꯣꯛ ꯑꯣꯟꯗꯅ ꯂꯩꯌꯨ 12 ꯊꯥꯗꯧꯔꯤꯕꯅꯤ ꯍꯥꯏꯁꯦ ꯅꯤꯡꯁꯤꯡꯂꯨꯅꯨꯀꯣ. ꯂꯩꯅꯥꯅ ꯕꯕꯥ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯅꯤꯡꯗꯕꯗꯧꯅ. ꯁꯅꯥꯍꯜꯅ ꯄꯥꯔꯣ ꯋꯥꯡꯅ ꯄꯥꯁ ꯇꯧꯅꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯇꯝꯖꯔꯨꯆꯣ. ꯂꯩꯅꯥꯅ ꯕꯕꯥ ꯑꯩ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒ ꯕꯥꯏꯛ ꯂꯩꯕꯤꯌꯨꯀꯣ. ꯁꯅꯥꯍꯜꯅ ꯕꯥꯏꯛ ꯍꯥꯏꯕ. ꯂꯩꯅꯥꯅ ꯍꯣꯏ ꯀꯣꯂꯦꯖ ꯆꯠꯄꯗ ꯇꯣꯡꯅꯕꯅꯤ ꯀꯩꯅꯣ. ꯁꯅꯥꯍꯜꯅ ꯍꯩ ꯆꯩꯅꯤꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ. ꯂꯩꯅꯥꯅ ꯀꯩꯅꯣ ꯕꯕꯥ ꯀꯣꯂꯦꯖ ꯆꯠꯄꯗ ꯇꯣꯡꯅꯕ ꯕꯥꯏꯛ ꯂꯩꯕꯤꯌꯨ ꯍꯥꯏꯕꯕꯨ ꯆꯩꯅꯤꯅꯣ ꯍꯥꯏꯁꯤꯕꯣ. ꯁꯅꯥꯍꯜꯅ ꯕꯥꯛ ꯂꯥꯎ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯅꯪ ꯉꯁꯤ ꯅꯊꯧꯗꯣ ꯇꯧ ꯆꯥꯛ ꯂꯣꯏꯕꯅ ꯍꯜꯂꯛꯑꯅꯤ. ꯂꯩꯅꯥꯅ ꯍꯣꯏ ꯑꯗꯣ ꯍꯥꯏꯅꯈꯤꯕ ꯋꯥ ꯁꯣꯏꯅꯗꯕꯤꯅꯤꯀꯣ ꯕꯕꯥ. ꯁꯅꯥꯍꯜꯅ ꯅꯇꯣꯝꯇ ꯍꯥꯏꯅꯖꯧ ꯑꯩꯗꯤ ꯈꯪꯗꯦ. ꯂꯩꯅꯥꯅ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯣꯁꯦ. ꯃꯦꯝꯆꯥꯅ ꯅꯪ ꯗꯥꯆꯧꯕꯗꯤ. ꯂꯩꯅꯥꯅ ꯊꯣꯛꯂꯛꯇꯣꯏ ꯇꯧꯍꯧꯔꯕꯅꯤ ꯏꯃꯥ ꯑꯣꯟꯊꯣꯛꯅꯁꯨ ꯇꯞꯈ꯭ꯔꯦꯍꯦ ꯅꯆꯥꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯦ. ꯉꯥꯟꯕꯅ ꯀꯩꯅꯣ ꯑꯩ ꯂꯣꯏꯔꯦ ꯑꯉꯥꯡꯅꯦꯅ ꯍꯩꯄꯥ ꯏꯁꯥ ꯁꯥꯔꯗꯅ. ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯣꯁꯦ. ꯍꯥꯏꯔꯗꯨꯅ ꯃꯆꯤꯟ ꯅꯣꯛꯄ ꯁ꯭ꯀꯨꯜ ꯊꯣꯛꯂꯛꯂꯦ. ꯂꯩꯅꯥꯅ ꯗꯥꯆꯧꯕ ꯂꯝꯄꯥꯛ ꯑꯄꯥꯛꯄ ꯑꯃꯗ ꯇꯝꯂꯨꯁꯤꯀꯣ. ꯉꯥꯟꯕꯅ ꯏꯆꯟ ꯅꯪꯅ ꯅꯝꯗꯅ ꯁꯨꯇꯤ ꯍꯨꯔꯥꯟꯍꯟꯗꯣꯔꯦ. ꯕꯕꯥꯅ ꯈꯪꯂꯛꯄꯗ ꯆꯩ ꯆꯥꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯃꯨꯛ ꯑꯩꯅ ꯐꯨꯅꯤ ꯍꯥꯏꯁꯤꯅꯤ. ꯂꯩꯅꯥꯅ ꯈꯪꯗꯅꯕ ꯑꯩꯈꯣꯏꯒꯁꯨ ꯂꯥꯞꯅꯕ ꯃꯐꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕ. ꯍꯥꯏꯔꯗꯨꯅ ꯃꯕꯨꯡ ꯉꯥꯟꯕꯅ ꯀꯣꯏꯔꯦꯡꯒꯩ ꯑꯦꯌꯔꯐꯤꯜ ꯑꯣꯏꯔꯝꯕꯗꯨꯗ ꯄꯨꯔꯛꯏ. ꯂꯩꯅꯥꯅ ꯗꯥꯆꯧꯕ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯨ ꯑꯩ ꯐꯅꯦꯛ ꯑꯝꯇ ꯂꯧꯊꯣꯛꯀꯦꯕ. ꯉꯥꯟꯕꯅ ꯀꯩꯅꯣ ꯏꯆꯟ ꯐꯅꯦꯛ ꯂꯧꯊꯣꯛꯀꯦꯕꯣ ꯅꯪ ꯉꯥꯎꯔꯕꯣ. ꯂꯩꯅꯥꯅ ꯗꯥꯆꯧꯕ ꯐꯅꯦꯛ ꯁꯦꯠꯂꯒ ꯀꯃꯥꯏ ꯕꯥꯏꯛ ꯊꯧꯗꯣꯏꯅꯣ ꯃꯅꯨꯡꯗ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤꯁꯦ ꯎꯕ꯭ꯔꯥꯁꯦ. ꯈꯥꯝꯃꯣ ꯍꯥꯏꯕ ꯑꯗꯨꯒ ꯐꯖꯅ ꯊꯧꯙꯔꯒꯦ. ꯉꯥꯟꯕꯅ ꯌꯥꯝ ꯍꯩꯕꯗꯧꯅ ꯊꯧꯙꯔꯒꯦꯌꯦ. ꯂꯩꯅꯥꯅ ꯍꯩꯅꯕꯅꯤ ꯇꯝꯗꯣꯏꯁꯤ. ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯒꯤ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯂꯥꯛꯂꯝꯃꯤ. ꯉꯥꯟꯕꯅ ꯍꯦꯜꯂꯣ. ꯂꯩꯅꯥꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯥꯟꯅꯧꯅꯦ ꯑꯩ ꯀꯩꯝ ꯍꯥꯏꯗꯣꯛꯄꯤꯔꯣꯏꯅꯦ. ꯁꯨꯅꯤꯇꯥꯅ ꯅꯣꯏ ꯆꯜꯂ ꯉꯥꯡꯂꯤꯗꯣ. ꯉꯥꯟꯕꯅ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯅꯤ. ꯁꯨꯅꯤꯇꯥꯅ ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯒꯤ ꯁꯨꯇꯤ ꯍꯨꯔꯥꯟꯃꯤꯟꯅꯔꯤꯔꯣ. ꯉꯥꯟꯕꯅ ꯍꯥꯍꯥ ꯑꯧ. ꯁꯨꯅꯤꯇꯥꯅ ꯑꯌꯥꯕ ꯃꯕꯨꯡꯅꯤꯀꯣ ꯅꯪꯁꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ. ꯉꯥꯟꯕꯅ ꯀꯣꯏꯔꯦꯡꯒꯩ ꯑꯦꯌꯔꯐꯤꯜꯗꯅꯤ. ꯁꯨꯅꯤꯇꯥꯅ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ ꯏꯇꯣꯝꯇ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯇꯜꯂꯦ. ꯉꯥꯟꯕꯅ
ꯏꯆꯜꯅ ꯄꯦꯠ ꯄꯦꯠ ꯉꯥꯡꯕꯗꯣ ꯇꯥꯔꯨ ꯂꯥꯎ ꯅꯪꯁꯨ, ꯁꯨꯅꯤꯇꯥꯅ꯫ ꯑꯩ ꯊꯝꯃꯦꯀꯣ꯫ ꯉꯩꯍꯥꯛ ꯒꯥꯔꯤ ꯊꯧꯕ ꯇꯝꯂꯛꯄꯗ ꯉꯥꯟꯕꯒꯤ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯈꯣꯝꯕꯅ, ꯑꯦ ꯚꯥꯏ, ꯉꯥꯟꯕ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯔꯤꯕ ꯑꯁꯤꯗꯤ? ꯑꯁꯤꯅ ꯑꯅꯧꯕꯔꯣ? ꯔꯣꯀꯤꯅ, ꯚꯥꯏ, ꯃꯆꯜ ꯅꯨꯄꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯈꯣꯝꯕꯅ, ꯋꯥ, ꯅꯩꯗ꯭ꯔꯤꯕ꯭ꯔꯥ ꯑꯁꯤꯗꯤ? ꯔꯣꯀꯤꯅ, ꯑꯩꯁꯨ ꯌꯥꯝ ꯂꯥꯞꯅ ꯎꯕꯁꯤꯗ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯁ꯭ꯋꯥꯏ ꯌꯧꯁꯜꯂꯛꯑꯦ, ꯀꯧꯁꯦ꯫ ꯈꯣꯝꯕꯅ, ꯚꯥꯏ, ꯚꯥꯏ, ꯑꯝꯇ ꯈꯥꯝꯈꯣꯗꯅ꯫ ꯉꯥꯟꯕꯅ, ꯑꯦ ꯚꯥꯏ, ꯀꯩꯗꯧꯔꯤꯕ ꯁꯤꯗꯗꯤ? ꯔꯣꯀꯤꯅ, ꯏꯃꯥꯏ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ? ꯉꯥꯟꯕꯅ, ꯑꯩꯕꯨꯗꯤ ꯑꯉꯥꯡꯅꯤꯉꯥꯏ ꯊꯦꯝꯂꯝꯃꯤꯅꯤꯅꯦ꯫ ꯂꯩꯅꯥꯅ, ꯑꯩꯕꯨ ꯑꯉꯥꯡ ꯀꯥꯏꯅ, ꯅꯥꯆꯧꯕ ꯅꯪ ꯅꯁꯝ ꯐꯣꯏꯗꯠꯁꯅꯤꯀꯣ꯫ ꯈꯣꯝꯕꯅ, ꯐꯣꯏꯕꯤꯅꯨ ꯐꯣꯏꯕꯤꯅꯨ, ꯅꯅꯝꯃꯅ ꯁꯥꯎꯅꯤ꯫ ꯔꯣꯀꯤꯅ, ꯏꯆꯜ, ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯉꯁꯤ? ꯉꯥꯟꯕꯅ, ꯍꯣ, ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯇꯤ ꯍꯨꯔꯥꯟꯃꯤꯟꯅꯔꯤꯌꯦ꯫ ꯂꯩꯅꯥꯅ, ꯗꯥꯆꯧꯕ ꯅꯪ꯫ ꯉꯥꯟꯕꯅ, ꯍꯥꯎ ꯍꯥꯎ, ꯁꯥꯎꯅꯨꯁꯦ, ꯅꯅꯝꯃꯁꯨ ꯂꯥꯛꯑꯦ꯫ ꯂꯩꯅꯥꯅ, ꯏꯅꯝꯃ ꯀꯥꯏꯅ ꯂꯧ ꯐꯥꯎ ꯂꯧꯗ꯭ꯔꯤ꯫ ꯁꯨꯅꯤꯇꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯆꯥꯃꯤꯟꯅꯔꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯨꯏꯁꯟ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯁꯅꯥꯍꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯂꯩꯅꯥ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯆꯪꯂꯛꯄꯗ ꯑꯁꯣꯛꯅ ꯐꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯅꯥꯀꯟꯗ ꯅꯨꯡꯇꯤꯒꯤ ꯐꯝꯖꯕ ꯔꯤꯁꯤꯗꯤ ꯐꯝꯂꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯅꯥꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯏꯀꯥꯏꯕ ꯀꯥꯏꯁꯨ ꯈꯪ ꯃꯥꯜꯂꯤꯅꯦ꯫ ꯏꯀꯥꯏꯕ ꯑꯣꯏꯔꯝꯃꯣꯏꯗ, ꯏꯀꯥꯏꯔꯒꯕꯨ ꯋꯥꯔ ꯃꯃꯥꯡꯒꯤ ꯇꯥꯏꯞꯇ ꯆꯤꯊꯤ ꯄꯤꯔꯛꯀꯗ꯭ꯔꯥ? ꯁꯛꯇꯥꯗꯨꯒ ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ ꯍꯨꯏ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯗꯨꯅ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯅꯕ, ꯃꯅꯤꯡꯗ ꯀꯇꯨ ꯀꯥꯔꯟ ꯇꯧꯅꯕ, ꯀꯨꯀꯥ ꯀꯨꯀꯥ ꯇꯧꯅꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯈꯥ ꯆꯠꯊꯔꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫